Loktak Development Authorit na Loktak Pat Sengdokpada, phumpak chingkhatpada Kharsa ani amadi ngamee singna kallakpa Kharsa ama punna Kharsa ahum LD Assistant Engineer S Nabachandra amasung mahak makha operator amadi worker singna Keibul Lamjao National Park leiriba Forest Department ki staff Singda Sinnakhre Kharsa ahum adu Sendra Road amasung Sendra Chingkongda Kundaba Kunja Singi matenga loinana rescue tawba ngamkhibani hairi Kharsa ahum rescue tawduna Forest Department da sinaba aduga mari lainana LDA gi operator L Siabna hai LDA gi chairman gi meeting makha da Loktak Pat manungda funjil lakliba phum sengdokpagi thabak asi leptana chathaduna lakpagi makha chatharapa oina achauba phumpak kaya Loktak Pat ki Sendra Maikai romda tawshilakpa phumpak korkatpagi thabak chathapane maduda sa khara yaubagi makhol ngamee singna tai haina numit kharani gi mamangda pau Haurakpadagi Forest Department da pau piduna drone sizinaduna yengbada laibagi mami uba fangke adum oina phum ase yamna pakpa maramna sa leide khanglabasu phagatpa ngamduna lakhibane adubu ngasi ikhang khanghaudana Kharsa ani Sendra Road paringda excavator na phum kokatpada yaurakpadagi kallaba matung Forest Department da pau piduna kusinabane makha tanasu pat manungda leiriba Kotkhatnaba thamliba achaubu phumpak asigi marakta ngasi kalliba Kharsa amadi atopa sa makhal leiramkhigani haibagi thajab lei maram aduda ngasi kalliba asumna punnam yamna kanminasi hainasu appeal tawkhe Hakengana thariba sa si mamang ngasi tarani ki mamangda aikoi Forest Department da chachare harkalda hairiba aikoi LD Department suriba phum masigi manungda sa khra yaurakle haibasi aikoi labor sing da thengnarakpadagi aikoi makoi report si pire report pirabagi matungda tol yauna hairiba area si yengma matamda sa yaure haibagi confirm di oire adubu phum asi yamna pak chaw maramna phaba ngambagi khudong chabadi leidri phum je pixel fa si ana ngasi phawba koi khangnu lakpani adubu ngasi si khangaudana aikoi akang marom da chengkhalakpadagi mafam sidai singha mayonariba LD Department gi si naw sing amadi labor sing na sa si koi ngalingi matamda ma fare adugi matungda hausi amaga mu phaduna sa ani fare koina phajing mamangda mafam sidai koi Loktak Pat da ngamee oina singha mayong nazariba koi ngamee sil naw sing nasu Loktak Pat gi phaduna poraklaga hairiba sa si Sinnakhre hausisu makhata na aikoi sa leiram kigine haibagi chingnaba leijari hairiba sa sing asisu aikoi thengnaba matamda faraga Forest Department da kusinajage haibagi wakalol dumak aikoi leminariba aikoi LD Department gi isil naw sing gi wakalol da phawbodum lei